Arambai News Guwahati da Manipuri Pao Tawiriba Singbu Ihan Hanba Maktada Chingangbam Sujitarani na Kurumjari Huzing Asigi Samlapa Mariba Pao Sing Lowirasi Assam Police ki SI Lobagi Parikyada question paper sing leak oibagi handakta thokiba thokdok aduga mari ledana anoba langla langjil kaya amasu thorakli Assam gi retired DIG PK Dattana maki mobile dagi WhatsApp ta Kheroni da laiba Hirok Jyoti Barua koba miyoi amada question paper sing tharamki Hirok Jyoti dagi wathoga sigi kingpin oriba PK Dattana thabak hapnanabagi damak sel kyasu lowki hairi Dattagi locker dagi Hirok Jyoti gi admit card su phangki Question viral ohenduna leak oheliba se Hirok Jyotina oiramki Nakal amaromda CID na Devon Dekada saman thakibaga loinana BJP luchingba si yamna thunamak CID gi langda thuragani lotuna lariba PK Datta amadi mahaki loinabisu CID na phagadabagi koithi thiduna laribani hauzik fawbada wathoga siga mari leinana chenaba miyoi 13 phakre Boroland Territorial Council Haibadi BTC Mikhal Pangthoknaba BTC gi Chief Hagrama Mohilari na luchingduna miyamgi oiba achoba rally ama ngasi chatkre miyamna COVID protocol sing ngakhide amadi nongi akiba fawkhide October amadi November thada Council Mikhal Pangthokadabani haina akanba dabi tawrakhi Sarkarna COVID ki mingda Mikhal yaithoknaba lawron kaya sanari haina BTC gi Chief Hagrama Mohilari na maral kya sirakhi Nakal amaromda Dispurda Paumising the Wangang Laduna, Minister Himanta Biswa Sarmana, Chahisigi November Kuntra Fawada, BTC Mikhal Pangthokpagi, Oithokpa Leite, Hairakpadagi, BTC Chief Hagrama Mohilari Wakat Kongjang Pumba, Aremba the Takre. Ngasi Governor na ayaba pikibaga loinana BTAD haibadi Boroland Territorial Area Districts asi ngasidagi officially oina BTR haibadi Boroland Territorial Region kauragani BTR gi hauzik lariba council constituency nipu asidagi humpuda hengathankhre loinana BTR gi mayai waida laiba district sing nattabada ngamkhai gi manung amadi mapanda laiba district singi oina BTR manung da laiba nan boro singna chada yankhai hena laiba khungang sing BTR dagi thokiba aduga ngamkhai gi mapanda laiba boro singna chada yankhai laiba khungang singna BTR da chanbagi ayaba piragani haikhre masigi damak PP Barmana chairman oiba commission da wakatpa yagani hairi Adubo Minister Himanta Biswa Sarma gi wangang asina BTR da amuk mai chubagi pakhak oirakli BTC gi Chief Hagrama Mohilari na Boroland da Himanta na maning toba yaroi Bihar da Mikhal pangthokpa yaraga Boroland na karigi pangthokpa yaroi doribano mathau tarabadi court ta chatkani haina Himanta da singnarakre Chairagasi nan boro singna su Hagrama gumna Himanta gi mathakta election pangthokta baga mari lenana yamna makkanna warurakre Assam Lengak na air passenger singi oina anoba guideline khara issue tawkhre airport ta mi chilhandanabagi damak Assam Lengak na visitassam.org koba anoba website ama launch tawkhre passenger singna laktringai gi mamangda website asida yauriba form sing mensinduna masigi hard natraga soft copy airport authority da yenghangadabani hairi Karigumba antigen amadi RT-PCR test ki result animak negative oirabadi Assam da lakpa air passenger sing numit 10 gi oina home quarantine tawdrabasu yaragani RT-PCR test ki result khudakta pamlagana lupa lising ani ga chani pigadabani Karigumba test negative result oiragadi home quarantine tawdrabasu yagani Amadi COVID narubadagi pharaklaba miyoi singdi screening natraga atai test tawdarbasu yagani hairi adubu negative oi haibagi certificate natraga hospital certificate ti uttaba yaroisu hairi Ngasi so indigenous Manipuri people haila kandi Assam na chengbil lamlong mari fangbada laiba nangi sangai da phamkiba paugi mifam amada Manipur gi Rajya Sabha gi MP ningtholai semba sana jawbana Rajya Sabha da Manipuri loan bo classical loan ohennabagi haijakibaga loinana Assam gi CM da Manipuri loan bo associate official loan ohenbinaba haijakiba adugi damak iningthobo hainingai leitana thagatpa phongdokhibaga loinana tung koina punsi sangna hingnanabasu thongni jakhi Paugi Mipamasida Saruk Yakiba Singi Manungda Konsam Rovindro Nongthombam Bishwajit Kayan Paibam Ranjan Thangzam Manilal Haubam Manishana Laurembam Joy Kanta Amadi Binoina Chingbana Saruk Yaki Ngasi Manipuri Development Society Malades Assam gi mihut kangbu amana Lakhipur gi SDO L Khingtega unaduna
Manipuri loan asi Assam lenga ki associate official loan ama oihannaba amadi Assam gi thabak lobagi parikha singda Manipuri loan busu yauhan binabagi wakatche ama Assam gi CM da yauhan binaba pisankhre Nakalamarom da Lakhipur Senior Citizens Forum gi maikaidagi hanana tanduna lagliba dabi kayaga loinana Lakhipur Urban Water Supply asi thuna thabak hawhannaba Lakhipur gi SDO da mathak thongba authority ga tana binabasu taksinkhre Mihut kangbu singi manungda Arambam Babatombi amadi Ingudam Binotsu Saruk Yaki. COVID pandemic maraksidassu mikhaldi pangthoktaba yadri Manipur yauna tongan assembly seat humpumarigi by election lakliba September gi tang kumapan gi matungda tangdangba matam lauthoklagani haina Chief Election Commissioner Sunil Arorana ngasi haikre adubu Bihar Assembly gi Kendra Chaniga Nifumdoi gi mikhaldi tangkak ahum thokna pangthokadori Ahanba tangkakna October gi tang kunipanda anisuba tangkakna November gi tang ahumda amadi aroiba tangkak haibadi ahum suba tangkakna November gi tang tareta pangthokani result na November gi tang tarada laukthokani hairi Ngarang Manipur gi ministry reshuffle tawkhrabagi matung penadaba kaya mapan thorakli Minister Lokthokhiba singi manungda yaurakpada nungaitaba karimata phaude Minister oidrabasu miyamgi thawal tawba yai adubu mamangda karigumba amatta tanaramba tawdana khudakta sor thatpagum thatkhiba se nungaitaba poi haina hanagi CAP and PD gi minister oiramba Karam Shyamna hairakre Aduga lengaga siga makhatana chatmina khigadra natraga chatmina roidra haibadudi maki party LJP gi center gi leader singa tanaraga phirep logani hainasu langthabal gi MLA asina makhatana phongdorakhi Chairagasida ngarang minister phamdagi hek lokthokpaga khudakta miyamna protest tawba haukibadugi makha chatharak poina ngasidi kangpokpida leiba mahairoi lup kaya amadi nupi lup kaya na irang horaktuna nemcha kipjenbu amukhana minister phamda hanjil hangadabani haibagi wakat tanki amadi CM N Birengi photo mai thaduna pendaba phongdok khibaga loinana lambi thingbagi khongjang fawba changsinki Indian Red Cross Society Manipur State Branch amadi Thoubal District Branch kaloinana COVID tagi ngakthoknaba thorang singi matangda nongmagi oiba awareness program ama Wangkhem Meirapaibi Community Hall da Wangkhem Youth Club amadi People's Task Force for COVID-19 na sinlangduna pangthokre State Secretary IS RK Nimai Chairman Narendra Ningomba Co-Convener N Bimol amadi Thoubal District Branch ki Secretary K Sadanandana Presidium Member Singh oibaga loinana wasu ngangki N Premjit na WHO norms ki matungina COVID tagi karamna ngakthokadagi haibagi matangda demonstration tawduna mayamda utkhi India gi National Service Scheme Award haibadi NSS Award Englishingani Taranipan Taramapan ngarang President Ramnath Kovind na yenthokre Award asigi damak Manipuragi ani khalakhi Senapati District ki manung channa Don Bosco College Maram Center gi Program Officer NSS Unit Sister Sweta William Parmer Buna Program Officer category da award asi pirakhi Sister Sweta na awang nong poktagi oina mahak matom ta khalakhi amadi mafam asigi community da kathokpaga loinana service tawbagi damak Best NSS Unit Award su mahaki college Don Bosco College ta pirakhi Mizoram gi amata ngairba BJP MLA BD Chakmana ngasi Mizoram gi Health Minister amadi Health and Family Welfare Board ki Vice Chairman gi mafamda aiba cherol ama tharaduna asymptomatic oiduna leirakpa chayol ama helaklaba fawbada haujiksu test tawbada COVID positive oiduna mahak adumak leiriba si ngakningai ni maramaduna mahaki swab sample cross check tawnanabagi damak Kolkata natraga Guwahati da refer tawbiro haizarakre Awang nongpok ki manungda Assam amadi Meghalaya da school hangdokna khrabagi matung Tripura da su government amadi government aided school sing lakliba October gi tang mangadagi hanglagani class 9 dagi na class 12 fawgi mahairoi singna makoi gi subject teacher singa tananaba amadi hangdok hangjin tawnanabagi damak school sing asi hangadoribani Mahusagi COVID protocol sing ngakna ozamadi mahairoi singna school kagani nakalamaramda sarkar gi general degree college kunithoi gi oina final year gi examination sing online mode ta examination pangthoklagani
Meghalayada nongleptana chubana maram oiduna Silongi lower lumparing da ngasi ayuk chaurakna pung 3 minute 15 muk tabada leibak ningkhairakpadagi mioi manga hingna phumkhre hairi nakalamaramda landslide asina maram oiduna akanba ising ichel da tawthakhraba mioi anidi uchina china kanba ngamhauki phumjinkraba mioi manga gi manungda ahum gi hakchangdi phangba ngamkhre Cheragasida nong leptana chubadagi West Khasi Hills District ta mioi ani khanghaudana chawkhalakiba ichawda iraknaduna sikre amana hojik fawbada thiba phangdri aduga ani amana asoga panangki Panbayavadi India Meteorological Department haivadi IMD da East Khasi Hills District ki mafam kayada lagliba numit kharani asidasu nong yamna makkanna chukhigani hairakli Assam dangasi COVID-19 gi anoba positive case lisingamaga chatret marfutarani thoi phangkibaga loinana COVID-19 gi apunba confirm case masing lakamaga lising humputare chahumga humbudramari yokre lising kuntra supna kuntra marina active oiri ngasi Assam da mioi 13 COVID number moiduna leikidabaga loinana apunba leikidabagi masing chatrukka kunmanga yokre Tripura ngasi nauna positive case chahumga nifuma thoi phangkibaga loinana apunba confirm case masing lising kunmariga chamaga kuntare yokre lising taruka chahum humbudrani pana active oiri Tripura ngasi su mioi manga covid number moiduna leikidabaga loinana apunba leikidabagi masing chaniga humpuni thoi yokre Manipur ngasi COVID-19 gi anoba positive case chani ga yangkhai mari phangkibaga loinana apunba confirm case masing lising mapan ga chatret marfutara ma thoi yokre Samna lising tara yokshilakle lising aniga chamaga kuntarukna active oiri ngasi Manipur da nupi ama covid number moiduna leikidabaga loinana apunba leikidabagi masing humpu humdo yokre Arunachal Pradesh ta apunba confirm case masing lising nipan ga chamri tarataruk yokre lising aniga chahum kuntrama thoina active oiri leikidabagi masing taramari ni Nagaland ngasi nauna positive case kuntra nipan khak phangkibaga loinana apunba confirm case masing lising manga ga chatret humpuni pan yokre lising ama supna kuntaretna active oiri leikidabagi masing tarama thoini Meghalaya da apunba confirm case masing lising manga supna marfuhum do yokre lising amaga chamapan marfuni thoina active oiri leikidabagi masing nifuhum do yokre Amadi Mizoram ngasi nauna positive case kuntaret phangkibaga loinana apunba confirm case masing lising amaga chatret marfutaruk yokre chamri ga marfutarani pana active oiri leikidaba amata yaudri Amadi India da ngasi gi oina hojik fawda COVID-19 gi anoba positive case lising nifuni pan ga chamaga kun yokre masida state tarani thoigi report watli Maramasina India da hojik fawda COVID-19 gi total positive case masing lakh yangkhai nipan ga lising humpu mari yokre hojik active oriba case masing na lakh mapan ga lising humpu taret ni amadi total death na lising marfudarani thoiga chatret nifumapan yokre ngasigi oina mioi chamri ga kuntrani thoi India da covid number oiduna leikidre aroibada atopa pausing da India gi medical education amadi profession gi apex regulator body ama oina MCI haibadi Medical Council of India gi mahutta National Medical Council haibadi NMC haina ngasidagi khangnaragani NMC lakpadagi Englishingani taranipan gi September 16 MCI gi thabak tawnanaba supersede tawkiba Board of Governors su thupchan kibaga loidana chahi humpumari suraba MCI su muthatkre AIMS ENT department ki head oiramba Dr. Suresh Chandra Sarmabu NMC gi chahi ahum gi oiba chairman gi pham hapkhre panbayai NMC da chairman ama ex officio member tara amadi part time member kunithoi leigani amadi saknarba saisakpa SP Balasubramaniam ngasi Chennai hospital amada leikidre masagi chahi humbudramari sukre covid positive oibadagi laying laktuna hokiba September gi tang 16 dadi mahak covid negative oiki adubu post covid matamdana hena mahaki phibam sokchelakhi isai lising nifu hena mahakna tongan tongan ba lon kayada isai saklamki mahak Padmasri amadi Padma Bhushan piduna leibagasina ikai khumnaba utkraba Saisakpa amani ngasigi oinadi Arambai News Guwahati da Manipuri Pao sandokchaba matang installation jabagaloinana amukasu hanna khurumjai